हाँ यार लीरो लीरो ꯏꯌꯥꯝꯕꯁꯦ ꯑꯩꯒꯤ ꯗꯨꯀꯥꯟ ꯐꯝꯃꯤꯟꯅꯔꯝꯕꯅꯦ ꯑꯗꯨꯗꯒꯤ ꯃꯥ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗ ꯑꯩꯅ ꯀꯥꯏ ꯆꯠꯂꯤꯃꯣ ꯍꯥꯏꯔꯀꯥꯟꯗ ꯑꯁꯤꯗꯅꯦ ꯍꯥꯏꯔꯝꯃꯦ ꯑꯗꯨꯗꯒꯤ ꯆꯪꯉꯛꯄꯁꯤ ꯁꯨꯡꯆꯪ ꯆꯪꯉꯛꯇ꯭ꯔꯦ ꯑꯗꯨꯗ ꯏꯃꯥꯅ ꯅꯌꯥꯝꯕꯗꯤ ꯀꯔꯥ ꯍꯥꯏꯔꯀꯥꯟꯗ ꯊꯣꯛꯈꯤꯑꯅ ꯍꯥꯏꯔꯦ ꯑꯩꯅ ꯑꯗꯨꯗ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯅꯕ ꯐꯣꯟ ꯇꯧꯑꯣꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯀꯥꯟꯗ ꯐꯣꯟꯁꯤ ꯑꯣꯐ ꯑꯣꯏꯅ ꯍꯥꯏꯔꯛꯑꯦ ꯄꯨꯡ ꯀꯌꯥꯗ ꯑꯣꯏꯗꯣꯏꯅꯣ ꯃꯥ ꯊꯣꯛꯈ꯭ꯔꯤꯁꯤꯗꯤ ꯄꯨꯡ 6 ꯈꯔ ꯍꯦꯜꯂꯦ ꯑꯗꯨꯗꯒꯤ 9 ꯇꯥꯗꯣꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯐꯣꯟ ꯑꯝꯇ ꯇꯧꯑꯣꯅ ꯍꯥꯏꯔꯦ ꯑꯗꯨꯗ ꯐꯣꯟꯗꯣ ꯑꯣꯐ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯉꯥꯏꯔꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯀꯅꯥꯅꯣ ꯈꯔ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯃꯤ ꯑꯁꯤꯕ ꯑꯃ ꯃꯈꯨꯠ ꯃꯃꯥꯏ ꯂꯣꯏꯅ ꯄꯨꯟꯖꯜꯂꯒ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯇꯥꯔꯦꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗ ꯃꯌꯥꯝꯁꯤ ꯆꯦꯟꯅꯔ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅꯤꯅ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯃꯥꯁꯤ ꯍꯤꯡꯉꯦꯅ ꯍꯥꯏꯕꯗꯒꯤ ꯀꯀꯥꯁꯤ ꯇꯦꯟꯈꯣꯏ ꯃꯣꯏ 3-4 ꯇꯧꯔꯒ ꯅꯨꯔꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯅꯦ ꯑꯩꯈꯣꯏꯗꯤ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕꯅꯦ ꯑꯁꯦꯡꯕ ꯂꯪꯂꯥꯜꯂꯁꯤꯡ ꯄꯨꯊꯣꯛꯄꯤꯌꯣ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅꯃꯛ ꯏꯌꯥꯝꯕꯅ ꯍꯣꯠꯅꯕꯅꯦ ꯏꯃꯥꯁꯨ ꯏꯄꯥꯁꯨ ꯁꯨꯒꯔ ꯄꯦꯁꯦꯟꯅꯦ ꯃꯌꯥꯝꯅ ꯑꯆꯨꯝꯕ ꯂꯪꯂꯥꯜꯂꯁꯤꯡ ꯄꯨꯊꯣꯛꯄꯤꯌꯣ ꯃꯃꯥꯡꯗ ꯃꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯀꯩꯝ ꯈꯪꯗꯦ ꯍꯩꯗꯣꯛꯇꯦ ꯑꯩꯈꯣꯏꯗ ꯅꯈꯣꯏ ꯈꯪꯕ ꯂꯩꯇꯦ ꯈꯪꯗꯦ ꯀꯔꯤꯁꯨ ꯃꯈꯣꯏꯗꯤ ꯀꯔꯤꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯝꯇ ꯂꯩꯇꯦꯕ ꯀꯔꯤꯝꯇ ꯂꯩꯇꯦ